ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯅꯨꯡꯁꯤꯊꯣꯏꯕꯤ 14ꯁꯨꯕ ꯇꯥꯡꯀꯛ. ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯈꯜꯂꯤꯕꯅꯤ ꯋꯥꯈꯜꯗꯣ ꯑꯃꯗꯒꯤ ꯑꯃꯗ ꯈꯟꯇꯣꯛꯐꯝ ꯏꯈꯪ ꯈꯪꯗꯦ. ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯅꯨꯡꯁꯤꯔꯤꯔꯥ ꯄꯥꯝꯃꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ. ꯍꯌꯦꯡ ꯌꯥꯎꯁꯪ ꯍꯧꯒꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯃꯛ ꯗ꯭ꯔꯦꯁ ꯄꯨꯊꯣꯛꯇꯅ ꯌꯦꯡꯂꯤ. ꯗꯦꯂꯤꯂꯥꯅ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯣꯏꯅ ꯁꯦꯠꯁꯦ. ꯊꯣꯏꯅ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯁꯦ. ꯍꯧꯖꯤꯛꯀꯥꯟ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯆꯠꯅꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ. ꯍꯦꯟꯖꯥꯅ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯑꯣꯏꯅ ꯁꯦꯠꯁꯦ. ꯈꯣꯏꯗꯨꯝ ꯁ꯭ꯅꯤꯀꯔꯗꯤ ꯅꯍꯥꯟ ꯂꯩꯔꯛꯄꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯣꯡꯁꯦ. ꯑꯗꯨꯒ ꯇꯣꯞꯁꯨ. ꯊꯣꯏꯅ ꯌꯥꯏꯌꯦ. ꯗꯦꯂꯤꯂꯥ ꯅꯪ ꯀꯩ ꯈꯜꯂꯤ? ꯍꯣꯏꯗ ꯅꯣꯏꯅꯕꯨ ꯌꯥꯔꯗꯤ ꯑꯩꯁꯨ ꯌꯥꯔꯦ ꯀꯩꯅꯣ. ꯑꯗꯨꯒ ꯀꯦꯕꯒꯤꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯍꯩꯖꯕꯤ. ꯍꯦꯟꯖꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯦꯂꯤꯂꯥꯁꯨ ꯑꯣꯀꯤ ꯍꯥꯏꯔꯛꯑꯦ. ꯊꯣꯏꯁꯨ ꯋꯥꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ. ꯃꯤꯠꯀꯥꯁꯦ ꯈꯞ ꯈꯞ ꯆꯤꯡꯉꯦ ꯍꯥꯏꯕ. ꯗꯦꯂꯤꯂꯥꯅ ꯏꯕꯦꯝꯃ ꯅꯪ ꯑꯃꯅꯅꯦ ꯇꯨꯝꯕ ꯐꯈ꯭ꯔꯕ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕꯒꯅꯦ ꯌꯥꯗꯦ. ꯍꯥꯏꯔꯛꯏꯕ ꯅꯪꯗꯤ ꯍꯣ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯖꯤꯜꯂꯤ. ꯑꯗꯨꯝ ꯈꯪꯉꯣ ꯑꯗꯨꯗ ꯃꯁꯥ ꯐꯕꯁꯦ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯗꯣ ꯅꯪꯉꯣꯟꯗꯦ. ꯍꯣꯏ ꯈꯜꯂꯒꯦ. ꯍꯦꯟꯖꯥꯅ ꯂꯥꯛꯑꯣ ꯀꯅꯣꯏꯅꯦ ꯀꯥꯡꯈꯜ ꯊꯥꯔꯝꯃꯒꯦ. ꯑꯅꯤꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯨꯂꯞ ꯊꯥꯃꯤꯟꯅꯁꯦ. ꯋꯥꯏꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝꯃꯛ ꯕꯦꯠꯔꯨꯝꯗ ꯂꯥꯛꯇꯨꯅ ꯀꯥꯡꯈꯜ ꯊꯥꯃꯤꯟꯅꯩ. ꯊꯣꯏ ꯃꯥꯒꯤ ꯃꯣꯟꯗꯨ ꯁꯦꯝꯅ ꯒꯨꯗ ꯅꯥꯏꯠ. ꯇꯨꯝꯃꯤ ꯍꯣꯔꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯑꯗꯤ ꯇꯝꯅꯔꯛꯀꯦ. ꯗꯦꯂꯤꯂꯥꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤꯅꯦ ꯌꯦꯡꯉꯨ ꯅꯪ. ꯊꯣꯏꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯤ ꯅꯣꯛꯁꯟꯅꯗꯨꯅ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯐꯃꯨꯡꯒꯤ ꯀꯥꯡꯊꯣꯜꯗꯨꯗ ꯐꯝꯂꯤꯕꯤ ꯍꯦꯟꯖꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯗꯦꯂꯤꯂꯥꯅ ꯍꯦꯟꯖꯥ ꯅꯪꯁꯨ ꯇꯨꯝꯅꯕ ꯇꯧꯔꯗꯅ. ꯊꯦꯡꯅ ꯐꯣꯟꯗꯣ ꯌꯦꯡꯉꯒ ꯂꯩꯅꯨꯋꯣ. ꯇꯨꯝꯃꯗꯕꯅꯦ. ꯊꯣꯏꯁꯨ ꯆꯦꯞꯄꯝꯕꯗꯒꯤ ꯈꯪꯑꯣꯟ ꯑꯣꯟꯊꯣꯔꯛꯑꯒ ꯈꯣꯏ ꯊꯥꯕꯜꯁꯦ ꯍꯧꯕ ꯅꯨꯃꯤꯠꯀ ꯂꯣꯏꯕ ꯅꯨꯃꯤꯠꯀ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ. ꯊꯣꯏꯅ ꯌꯥꯎꯁꯪ ꯂꯣꯏꯕ ꯅꯨꯃꯤꯠꯇꯣ ꯈꯣꯏ ꯑꯣꯏꯛꯁꯤꯡꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯍꯦꯟꯖꯥꯒ ꯗꯦꯂꯤꯂꯥꯒꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯈꯩ ꯊꯣꯏꯗ ꯌꯦꯡꯉꯛꯑꯦ. ꯅꯪꯗꯤ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯤꯕ? ꯗꯦꯂꯤꯂꯥꯅ ꯍꯪꯉꯛꯄꯗꯨꯗ ꯊꯣꯏꯁꯨ ꯈꯨꯝꯃꯛꯑꯦ. ꯐꯥꯎꯅꯗꯦꯍꯦ. ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁ꯭ꯇꯣꯔꯤ ꯊꯝꯃꯛꯄꯗ ꯎꯕꯅꯤ. ꯍꯦꯟꯖꯥꯅ ꯂꯥꯛꯅꯤꯡꯂꯛꯁꯁꯅꯨ ꯀꯩꯅꯣ. ꯈꯣꯏꯁꯨ ꯃꯣꯏꯒ ꯄꯥꯔꯒ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯗꯣ ꯑꯦꯛꯁ ꯍꯥꯏꯁꯦ ꯈꯣꯏꯅ ꯀꯣꯏꯔꯨꯕꯗꯤ ꯅꯠꯇꯤ. ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯈꯤꯕꯒꯤ ꯋꯥꯅꯤ ꯅꯠꯇ꯭ꯔꯣ? ꯊꯣꯏꯅ ꯀꯩꯒꯨꯝꯕ ꯈꯣꯏꯒꯤꯁꯨ ꯇꯥꯃꯣꯒꯨꯝꯕ ꯑꯃ ꯂꯩꯔꯝꯂꯗꯤꯅꯦ ꯑꯦꯛꯁꯀ ꯄꯥꯗꯣꯏ ꯁꯔꯨꯛ ꯃꯣꯏꯒ ꯄꯥꯔꯝꯒꯗꯣꯏꯅꯤꯀꯣ. ꯍꯦꯟꯖꯥꯅ ꯍꯣꯏꯁꯦ ꯌꯥꯔꯦ ꯇꯨꯝꯃꯁꯦ. ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯅꯕ. ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅꯤꯅꯅꯦ ꯇꯨꯝꯊꯣꯛꯑꯣ ꯅꯕꯥꯅꯤꯁꯨ. ꯗꯦꯂꯤꯂꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯅꯦ ꯑꯍꯤꯡ ꯐꯣꯟꯗꯣ ꯌꯦꯡꯂꯒꯅꯦ ꯑꯗꯨꯝ ꯂꯩꯌꯨ ꯏꯕꯦꯝꯃ ꯅꯪꯅ. ꯍꯦꯟꯖꯥꯁꯨ ꯍꯟꯗꯛꯇꯤ ꯃꯈꯣꯟꯗꯨ ꯈꯔ ꯀꯟꯂꯞ ꯇꯧꯅ ꯉꯥꯡꯈ꯭ꯔꯤꯗꯀꯣ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ. ꯌꯥꯔꯦ ꯐꯕ ꯇꯨꯝꯃꯣ. ꯑꯩꯁꯨ ꯇꯨꯝꯃꯦ. ꯒꯨꯗ ꯅꯥꯏꯠ. ꯃꯤꯠ ꯎꯏꯁꯟꯕꯤ ꯇꯥꯟꯅꯁꯦ. ꯔꯦꯗꯤ 1 2 3. ꯁꯣꯝꯗ ꯂꯨꯀꯥꯁ ꯕꯥꯔꯗꯨꯗ ꯐꯝꯃꯛꯏꯁꯤ ꯄꯨꯡ 2ꯃꯨꯛ ꯁꯨꯔꯛꯂꯕꯅꯤ. ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯂꯤꯑꯣꯁꯨ ꯌꯥꯎꯔꯤ. ꯂꯨꯀꯥꯁꯁꯨ ꯃꯔꯣꯜꯗꯨ ꯐꯥꯏꯔꯤ. ꯄꯦꯟꯗꯦꯀꯣ. ꯄꯦꯟꯗꯦ. ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯦ ꯑꯩ. ꯑꯃꯨꯛ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯕꯨ ꯅꯨꯡꯁꯤꯕ. ꯇꯣꯜꯂꯤꯗꯀꯣ ꯂꯨꯀꯥꯁ ꯅꯪꯅ ꯇꯣꯟꯕꯁꯦ. ꯂꯤꯑꯣꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯍꯣꯠꯂꯤ. ꯇꯞꯅ ꯂꯨꯀꯥꯁꯀꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯁꯥꯔ ꯃꯆꯥ ꯁꯦ ꯍꯧꯒꯠꯂꯣ. ꯄꯨꯡꯁꯦ ꯊꯦꯡꯉꯦꯃꯤ. ꯃꯤꯁꯨ ꯂꯣꯏ ꯍꯟꯅꯈ꯭ꯔꯦ ꯃꯣꯏꯁꯤ ꯕꯥꯔꯒꯤ. ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯍꯧꯗꯦ. ꯂꯨꯀꯥꯁꯅ ꯒ꯭ꯂꯥꯁ ꯃꯆꯥ ꯑꯃꯗ
ꯌꯨꯗꯨ ꯈꯔ ꯍꯩꯗꯨꯅ ꯐꯠ ꯂꯤꯌꯣꯒꯤ ꯃꯆꯤꯟꯕꯥꯟꯗ ꯊꯝꯃꯛꯄ. ꯂꯤꯌꯣ ꯋꯥ ꯉꯥꯡꯉꯝꯕꯗꯨ ꯂꯦꯞꯇꯨꯅ ꯀꯤꯔꯨꯞ ꯀꯤꯔꯨꯞ, "ꯁꯔ, ꯄ꯭ꯂꯤꯖ, ꯑꯩ ꯊꯛꯆꯔꯔꯣꯏ. ꯉꯁꯤꯒꯤꯗꯤ 8 ꯁꯨꯔꯛꯇꯧꯔꯦ." ꯂꯨꯀꯥꯁ ꯃꯃꯤꯠꯇ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯂꯤꯌꯣꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯕ ꯃꯈꯩ, "ꯁꯤꯃꯒ ꯊꯛꯆꯜꯂꯣ, ꯁꯦ." ꯏꯟꯊꯣꯛꯄꯒ ꯅꯪꯍꯧꯗꯦ. ꯂꯨꯀꯥꯁꯅ ꯐꯠ ꯏꯟꯁꯤꯜꯂꯛꯏ. ꯂꯤꯌꯣꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯃꯤꯠꯇꯨ ꯁꯨꯒꯠꯇꯨꯅ ꯈꯥꯡꯉꯤ. ꯂꯨꯀꯥꯁꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ." ꯂꯤꯌꯣꯅ ꯑꯃꯨꯛ, "ꯁꯔ, ꯊꯦꯡꯉꯦ ꯄꯨꯡꯁꯦ." ꯂꯨꯀꯥꯁꯁꯨ ꯂꯤꯌꯣꯕꯨ ꯈꯔ ꯆꯤꯡꯗꯨꯅ ꯀꯧꯔꯛꯏ. "ꯂꯤꯌꯣ." ꯂꯤꯌꯣꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯂꯛꯏ. "ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤꯅꯦꯕ ꯁꯤꯅꯤꯡꯉꯦ. ꯃꯤꯅ ꯍꯥꯏꯕꯁꯨ ꯑꯝꯇ ꯇꯥꯗꯦꯕ." ꯂꯨꯀꯥꯁꯅ, "ꯇꯥꯗ꯭ꯔꯣ ꯀꯧꯔꯤꯁꯦ?" "ꯇꯥꯏꯌꯦ ꯁꯔ, ꯇꯥꯏꯌꯦ." ꯂꯨꯀꯥꯁꯁꯨ ꯍꯥꯏꯔꯤ. "ꯇꯥꯒꯗꯧꯅꯦ. ꯌꯦꯡꯉꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ. ꯇꯥꯎꯀꯣ. ꯃꯇꯝ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯦ, ꯀ꯭ꯂꯥꯁ 12 ꯀꯥꯔꯤꯕ. ꯑꯗꯨꯒ ꯀ꯭ꯂꯥꯁ 5 ꯀꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯒ. ꯃꯣꯏ ꯑꯅꯤꯁꯦ ꯇꯨꯃꯤꯟꯅ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯃꯣꯏꯁꯦ ꯂꯣꯟꯅ ꯑꯃꯗ ꯀ꯭ꯔꯁ ꯊꯝꯕ. ꯑꯗꯨꯒꯗꯤ ꯅꯨꯄꯥꯗꯣ 12 ꯊꯥꯈ꯭ꯔꯦ. ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯕꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯄꯥꯟꯂꯣꯝꯗ ꯆꯠꯈ꯭ꯔꯦ. ꯀꯣꯟꯅ ꯃꯥꯅ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ. ꯅꯣꯡꯃꯗꯤ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯊꯦꯡꯅꯔꯦ. ꯑꯗꯨꯝ ꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔ ꯍꯪꯉꯦ. ꯑꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯗꯤꯃꯥꯟ ꯁꯥꯗꯅ ꯅꯝꯕꯔꯗꯣ ꯄꯤꯈꯤꯗ꯭ꯔꯦ. ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯥꯁꯀꯦꯠꯕꯣꯜ ꯃꯦꯠꯆ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦ. ꯑꯗꯨꯝ ꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯐꯩꯖꯤꯟꯗꯅ ꯋꯥꯔꯤ ꯄꯥꯛꯅ ꯁꯥꯟꯅꯈꯤꯗ꯭ꯔꯦ. ꯀꯣꯟꯅ ꯃꯦꯠꯆꯇꯨ ꯂꯣꯏꯕ ꯀꯥꯟꯗ ꯅꯨꯄꯥꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯉꯦ. ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯎꯅꯔꯦ ꯍꯥꯏꯔꯛꯑꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯗꯣ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯍꯧꯖꯤꯛ ꯕꯥꯔꯗ ꯌꯨ ꯊꯛꯂꯦ. ꯅꯨꯡꯁꯤꯗ꯭ꯔꯥ ꯋꯥꯔꯤꯁꯦ? ꯁꯣꯝꯗ ꯂꯤꯌꯣꯗꯨ ꯈꯞ ꯆꯤꯡꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕꯅꯤ. ꯅꯨꯡꯁꯤꯗ꯭ꯔꯥ ꯋꯥꯔꯤꯁꯦ ꯍꯥꯏꯕꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ. ꯐꯠ ꯑꯃꯨꯛ ꯃꯆꯤꯟꯗꯩ, ꯅꯨꯡꯁꯤꯌꯦ. ꯑꯗꯣ ꯁꯔ ꯃꯆꯥ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ." "ꯋꯦꯠ, ꯉꯥꯏꯈꯣ. ꯄꯨꯡꯈꯥꯏꯃꯨꯛꯇꯒ ꯑꯩ ꯉꯥꯎꯈꯤꯒꯦꯕ." ꯂꯤꯌꯣꯁꯨ ꯄ꯭ꯔꯥꯟ ꯆꯥꯛꯅ, "ꯁꯔ ꯃꯆꯥ, ꯑꯩꯗꯣ ꯅꯝꯕꯔ 2 ꯇꯧꯅꯤꯡꯉꯦꯕ, ꯑꯗꯨꯒꯤꯅꯤ." "ꯀꯩꯑꯕ?" "ꯅꯝꯕꯔ 2 ꯇꯧꯅꯤꯡꯉꯦꯕ ꯁꯔ." "ꯌꯥꯅꯤ. ꯃꯣꯏꯒꯤ ꯌꯨꯝꯁꯤꯗ ꯇꯧꯔꯨꯔꯣ. ꯑꯩ ꯉꯥꯏꯒꯦ. ꯉꯥꯏꯍꯥꯛ ꯎꯏꯔꯒ ꯑꯩ ꯉꯥꯏꯒꯦ." ꯂꯤꯌꯣ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯟꯖꯩ. "ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ ꯑꯔꯦꯝꯕꯩ ꯍꯥꯏꯖꯔꯝꯕꯅꯤ." ꯂꯨꯀꯥꯁꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ, "ꯁꯔ ꯃꯆꯥ, ꯁꯤ ꯂꯥꯛꯑꯣ. ꯌꯨꯝꯗꯩ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯀꯣꯜ ꯇꯧꯔꯛꯑꯦ." ꯂꯨꯀꯥꯁ ꯃꯃꯤꯠꯇꯣ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ, "ꯄꯥꯕꯨꯡꯅ
ꯑꯗꯨꯗꯤ ꯑꯩ ꯂꯤꯆꯩ ꯆꯥꯔꯅꯤꯅꯦ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯂꯤꯌꯣ ꯑꯗꯨꯗꯤ ꯆꯩꯗꯨ ꯆꯥꯗꯅꯕ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯌꯨꯝꯗ ꯂꯨꯀꯥꯁꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯂꯤꯌꯣꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯂꯨꯀꯥꯁꯄꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯨꯀꯥꯁꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕꯒꯤ ꯃꯀꯣꯛꯇꯨꯁꯨ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯃꯈꯨꯠꯇꯨꯅ ꯅꯝꯃꯒ ꯍꯧꯒꯠꯂꯛꯑꯦ ꯀꯣꯛꯁꯤꯗꯤ ꯃꯃꯤꯠꯇ ꯎꯏꯔꯨꯝ ꯄꯥꯡꯗꯨꯅ ꯑꯀꯣꯏꯕꯗ ꯌꯦꯡꯉꯛꯑꯦ ꯊꯣꯡꯒ ꯄꯥꯟꯅꯅ ꯂꯩꯔꯤꯕ ꯋꯥꯜꯗꯨꯗ ꯂꯩꯔꯤꯕ ꯕꯨꯛ ꯔꯦꯛꯇꯨꯗꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯑꯣꯟꯊꯗꯨꯅ ꯆꯨꯖꯥꯏꯅꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯦ ꯐ꯭ꯂꯣꯔꯗꯨꯗꯅ ꯐ꯭ꯂꯥꯋꯔ ꯕꯦꯖ ꯑꯀꯥꯏꯕ ꯇꯥꯗꯨꯅ ꯂꯩꯔꯤ ꯂꯩꯕꯥꯛ ꯈꯔꯁꯨ ꯃꯇꯠꯁꯨ ꯇꯥꯔꯤ ꯃꯗꯨꯁꯤꯡꯗꯨ ꯎꯕꯗ ꯂꯨꯀꯥꯁ ꯃꯥ ꯉꯔꯥꯡ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯀꯣꯛꯇꯨ ꯆꯤꯛꯄꯅ ꯑꯃꯨꯛ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯉꯛꯇꯨꯅ ꯕ꯭ꯔꯁ ꯇꯧꯏ ꯃꯤꯔꯔꯗꯨꯗ ꯃꯁꯥꯒꯤ ꯃꯁꯛꯇꯨ ꯌꯦꯡꯖꯗꯨꯅ ꯇꯞꯅ ꯉꯔꯥꯡ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯛꯏ ꯂꯤꯌꯣꯅ ꯇꯧꯗꯨꯅ ꯂꯨꯀꯥꯁꯄꯨ ꯄꯨꯔꯛꯏ ꯄꯨꯡꯗꯤ ꯐꯅꯌꯥꯝ ꯊꯦꯡꯂꯦ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯈꯥꯝꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯃꯥꯡꯒꯣꯟꯗ ꯂꯨꯀꯥꯁꯀꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯆꯤꯡꯂꯥꯏꯗꯨ ꯂꯩꯔꯝꯃꯤ ꯂꯨꯀꯥꯁꯁꯨ ꯃꯗꯨ ꯎꯕꯗ ꯈꯔ ꯈꯧꯇꯛ ꯆꯥꯅ ꯗꯟꯗꯤꯒꯤ ꯃꯑꯣꯡꯗꯨꯗ ꯇꯧꯅ ꯆꯪꯉꯛꯏ ꯆꯤꯡꯂꯥꯏ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯂꯤꯌꯣꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯂꯤꯌꯣꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯆꯠꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯩ ꯑꯁꯥ ꯌꯧꯕꯒ ꯑꯃꯨꯛ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯈꯥꯡ ꯀꯣꯏꯔꯅꯤ ꯋꯥꯍꯩꯁꯤꯡꯗꯨ ꯁꯣꯟꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯗꯨꯃꯛ ꯆꯨꯝꯂꯦ ꯆꯤꯡꯂꯥꯏꯅ ꯍꯩ ꯂꯤꯌꯣ ꯅꯪ ꯁꯥꯔ ꯃꯆꯥꯁꯤ ꯀꯩꯗꯧꯔꯤꯅꯣ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯃꯃꯤꯠ ꯁꯤꯡꯉꯤ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯛꯏ ꯑꯩ ꯌꯨꯝ ꯌꯧꯔꯕ ꯂꯤꯌꯣꯁꯨ ꯀꯤꯅ ꯈꯨꯝꯗꯛꯏ ꯄꯥꯕꯨꯡ ꯁꯥꯔ ꯃꯆꯥꯁꯤ ngasi khara khajik nate khitang Lucas Leoda munna mamit lauthokhai yingduna mapada amuk yenga'e Chinglai machagi mataudu sauna pisumdu suktuna yenglaga lei Lucas mapada ngahak yenglabadung matindu amurak yothaduna Leoda kolambadu lauthoi adubu masadu ngakpa ngamdabana Churi tafamduda haithaduna tuge tawi mataududa Chinglaisu Hai Leo nang sar machasi tuge tawisidi ngauni nangbo Leo su mukphat changsinduna ngamboi ngamdaboi tauduna ngae Lucas tapna Babo Nachabo Warong Nacha ngasidi Thamo yam kai Namong nupida Nupa ama unaraga lehewe Chinglaidu mathong huktaba machagi mataududa wadi yam nganginglabani Adubo wakhal lausing aduk leiraba mana asigumba maram amagi tauthoraiba nature sida Leoda onsinduna sound hairai Ibungo Leo Chocho Magi kada pusinbiro Manung yong na tinba yaroy Tungjin panda thamanggadabani Ma chatpa ngamlagana Ma mai changsasani Ngamdragana tunjin panda adumak tumjasani Leo su hoi haiduna Lucas puka tamna pukhalai Tungjin panduda thamlaga Sarmaja Aibu warong nuko Aidi karimta yauzadabani Lucas hoi mai harakte thongduda nga tharaga mamitu ishinduna lei Leo su makhatana leibadu pharak tarani khanduna prap tholai Leo thokibagi sahomduda Lucas su tapna lengduna hogatlaga thongdu hangjai masadu hidaktugi mayaina chumna dilepa ngamdrabani
ꯇꯞꯅ ꯃꯥꯔꯒ ꯂꯥꯛꯄꯒ ꯅꯥꯀꯟꯒꯤ ꯔꯦꯛꯇꯨꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯛꯏ꯫ ꯑꯥꯏ ꯇꯥꯔꯦꯅꯦ ꯁꯤꯗꯤ ꯇꯥꯖꯔꯁꯅꯨ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯈꯨꯟꯕꯦ ꯇꯞꯂꯤ ꯃꯁꯥꯗꯣ ꯍꯥꯏꯗꯨꯅ ꯆꯨꯝꯅ ꯂꯥꯛꯏ꯫ ꯈꯣꯡꯐꯝ ꯆꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯦꯕꯜꯗꯨꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯐ꯭ꯂꯥꯋꯔ ꯕꯦꯠꯁꯇꯨ ꯑꯃꯨꯛ ꯃꯈꯥꯗ ꯇꯥꯗꯨꯅ ꯀꯥꯏꯔꯦ꯫ ꯂꯨꯀꯥꯁ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯉꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯕꯪ ꯁꯥꯒꯠꯂꯛꯏ꯫ ꯃꯆꯤꯟꯗꯨ ꯇꯦꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯂꯤ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯇꯟꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯃꯥ ꯕꯤꯅꯥꯁꯨ ꯃꯆꯥꯅ ꯀꯨꯝꯊꯔꯛꯏꯕꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯗꯨꯅ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ꯫ ꯂꯨꯀꯥꯁ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣ ꯈꯟꯖꯥꯟꯅꯩ꯫ ꯑꯃꯨꯛꯁꯨ ꯇꯞꯂꯤ ꯀꯤꯆꯟꯗ ꯆꯪꯉꯛꯏ꯫ ꯃꯄꯥ ꯆꯤꯡꯂꯥꯏꯁꯨ ꯐꯝꯗꯨꯅ ꯂꯩꯕ ꯎꯕꯗ ꯈꯔ ꯈꯧꯇꯛ ꯆꯥꯏ꯫ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯍꯟꯗꯣꯛꯄꯁꯨ ꯑꯃꯨꯛ ꯇꯟ ꯆꯪꯗ ꯌꯥꯗꯕꯒꯨꯝ ꯆꯪꯉꯛꯏ꯫ ꯆꯤꯡꯂꯥꯏ ꯃꯆꯥꯗꯨꯗ ꯌꯦꯡꯗꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯅꯥꯅꯣ? ꯃꯃꯤꯡ ꯀꯔꯤ ꯀꯧꯏ? ꯂꯨꯀꯥꯁ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯍꯪꯒꯠꯅꯁꯨ ꯌꯦꯡꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝꯗꯤ ꯈꯨꯝꯂꯛꯏ꯫ ꯃꯃꯤꯡꯗꯤ ꯗꯦꯂꯤꯂꯥ ꯀꯧꯕꯅꯤ꯫ ꯂꯝꯅ ꯍꯩꯉꯥꯡꯗꯒꯤꯅꯤ꯫ ꯃꯃꯥ ꯃꯄꯥꯗꯤ ꯈꯪꯗꯦ꯫ ꯆꯤꯡꯂꯥꯏꯁꯨ ꯃꯆꯥꯗ ꯌꯦꯡꯂꯒ ꯐꯔꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯋꯥ ꯍꯥꯏꯒꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯌꯨ ꯊꯛꯂꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯊꯛꯂꯕꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ꯫ ꯌꯥꯔꯦ ꯄꯥꯕꯨꯡ ꯍꯧꯒꯠꯂꯒꯦꯀꯣ꯫ ꯅꯃꯥꯅ ꯁꯦꯝꯂꯤꯁꯤ ꯀꯩꯅꯣ ꯈꯔ ꯆꯥꯊꯣꯛꯇꯅ ꯇꯧꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯅꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯂꯨꯀꯥꯁ ꯆꯥꯔꯝꯕꯗꯨ ꯂꯦꯞꯂꯒ ꯃꯁꯛꯇꯤ ꯑꯗꯨꯝ ꯌꯥꯏ꯫ ꯀ꯭ꯂꯥꯁ 12 ꯊꯥꯗꯣꯏꯅꯦ꯫ ꯌꯥꯝ ꯑꯉꯥꯡꯅꯦ꯫ ꯕꯤꯅꯥꯅ ꯐꯣꯇꯣꯕꯨ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ ꯃꯥ ꯑꯩ ꯎꯠꯂꯛꯀꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯃꯃꯥꯗ ꯌꯦꯡꯍꯜꯂꯤ꯫ ꯁꯤꯗꯩ ꯃꯇꯥꯏꯒꯤꯁꯤꯅꯦ ꯌꯦꯡꯉꯣ꯫ ꯕꯤꯅꯥ ꯐꯣꯇꯣꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯇꯧꯏ꯫ ꯏꯁ ꯃꯁꯛꯁꯤꯗꯤ ꯐꯖꯩꯅꯦ꯫ ꯑꯇꯣꯞꯄ ꯑꯅꯤꯁꯤꯅ ꯃꯃꯥꯟꯅꯕꯤꯔꯥ? ꯑꯅꯤꯁꯤꯁꯨ ꯐꯖꯩ꯫ ꯏꯆꯥ 3ꯒ ꯁꯨꯔꯗꯤ ꯏꯃꯧ ꯂꯣꯏ ꯑꯣꯏꯊꯣꯛꯇꯧꯕ꯫ ꯂꯨꯀꯥꯁꯅ ꯃꯥ ꯗꯨꯁꯤ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯂꯥꯕ ꯑꯅꯤꯗꯨꯒꯤꯅꯦ꯫ ꯁꯤꯗꯩ ꯃꯌꯥꯏꯒꯤꯁꯤꯅ ꯑꯩꯈꯣꯏ ꯕꯤꯒꯤ꯫ ꯕꯤꯅꯥꯅ ꯑꯣ ꯑꯥꯔꯀꯦꯒꯤꯗꯤ ꯃꯥꯗꯤ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯕꯣ? ꯂꯨꯀꯥꯁꯅ ꯃꯥꯒꯤꯁꯦ ꯈꯪꯗꯦꯗ ꯂꯣꯟꯅ ꯊꯕꯛ ꯌꯥꯝ ꯇꯧꯋꯦ꯫ ꯕꯤꯅꯥꯅ ꯃꯣꯏꯒꯤ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯕꯒ ꯍꯦꯛ ꯃꯥꯡꯒꯣꯜ ꯀꯥꯕꯤꯔꯗꯧꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯒꯦ ꯑꯣꯏꯁꯅꯨ ꯑꯩꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ꯫ ꯂꯨꯀꯥꯁꯁꯨ ꯃꯃꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯐꯩꯅ ꯌꯦꯡꯂꯒ ꯇꯥꯛꯅꯤ ꯍꯩꯗꯤ ꯍꯩꯒꯤꯅꯤ ꯑꯗꯨꯕꯨ ꯃꯆꯤꯟꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯣꯏ ꯑꯅꯤ ꯍꯧꯅꯔꯒ ꯍꯖꯤꯔꯥ ꯁꯨꯕꯗ ꯈꯗꯥꯡꯗꯣ ꯋꯥꯒꯦ ꯍꯥꯏꯗꯣꯏꯅꯤ꯫ ꯕꯤꯅꯥ ꯃꯆꯥꯅ ꯁꯣꯜꯂꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯗꯨꯅ ꯀꯔꯤ ꯍꯥꯏꯕꯅꯣ? ꯈꯔ ꯍꯧꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯃꯆꯤꯟꯗꯣ ꯀꯕꯣꯛꯇꯧꯅ ꯄ꯭ꯔꯣꯛ ꯄꯣꯛꯄꯅꯦ ꯍꯥꯏꯕ꯫ ꯕꯤꯅꯥꯁꯨ ꯄꯣꯛꯀꯦꯔꯥ ꯄꯣꯛꯑꯣꯏꯒꯦꯔꯥ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯐꯣꯇꯣꯁꯤꯗ ꯐꯥꯎ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯩꯗꯤ ꯋꯥ ꯂꯣꯏꯔꯦꯀꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯀꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯅꯕ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯍꯜ ꯅꯍꯥꯅꯆꯤꯡꯕ ꯂꯣꯏꯅ ꯂꯝꯄꯥꯛꯇꯨꯗ ꯇꯤꯜꯂꯔꯦ꯫ ꯁꯣꯝꯗ ꯊꯣꯏꯁꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯣꯏꯅꯦ? ꯍꯦꯟꯖꯥꯅ ꯂꯣꯏꯔꯦ ꯂꯥꯛꯑꯒꯦ ꯊꯣꯛꯑꯝꯃꯣ꯫ ꯗꯦꯂꯤꯂꯥꯅ ꯂꯥꯛꯑꯣꯀꯣ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯀꯦꯕ ꯌꯥꯔꯅꯤ ꯊꯥꯕꯜ ꯂꯩꯕꯅꯤꯅ꯫ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯕꯤꯟꯗꯤ ꯃꯆꯥ ꯑꯝꯇꯪ ꯅꯃꯛꯀꯦ ꯇꯧꯅꯤ꯫ ꯅꯣꯏ ꯑꯅꯤꯁꯤꯅ ꯍꯦꯛ ꯌꯦꯡꯁꯤꯟꯗꯅꯅꯦ ꯅꯝꯐꯝꯒ ꯈꯪꯗ꯭ꯔꯦ꯫ ꯖꯒꯥꯁꯦ ꯂꯣꯏ ꯁꯣꯏꯔꯦꯕ꯫
ꯗꯦꯂꯤꯂꯥ ꯍꯦꯟꯖꯥꯗ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯍꯩꯖꯗ꯭ꯔꯒ ꯈꯣꯏꯗꯒ ꯇꯥꯏꯅꯔꯗꯅ ꯍꯦꯟꯖꯥꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯅꯣꯏꯅꯤ ꯉꯥꯡꯅꯔꯒ ꯂꯩꯒꯦ ꯂꯩꯍꯧꯔꯣ ꯑꯃꯨꯛ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯗꯅ ꯂꯝꯄꯥꯛꯂꯣꯝꯗ ꯊꯣꯛꯂꯛꯏ ꯍꯦꯟꯖꯥ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯔꯣꯕꯔꯠ ꯑꯣꯏꯔꯝꯕꯗꯨꯗ ꯑꯌꯥ ꯗꯥ ꯔꯣꯕꯔꯠꯅꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯍꯦꯜꯂꯣ ꯍꯦꯄꯤ ꯌꯥꯎꯁꯪ ꯃꯤ ꯇꯨ ꯔꯣꯕꯔꯠꯅ ꯀꯥꯏꯗ ꯂꯩꯅꯣ ꯒꯥꯔꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯂꯝꯕꯤꯗ ꯂꯩꯌꯦ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯒꯤ ꯌꯥꯎꯕ ꯆꯠꯂꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯟꯊꯣꯔꯛꯑꯣ ꯌꯦꯡꯒꯦ ꯌꯥꯎꯕꯁꯨ ꯐꯪꯗ꯭ꯔꯦ ꯅꯪ ꯀꯅꯥ ꯍꯥꯊꯨ ꯍꯥꯊꯨ ꯇꯧ ꯍꯥꯏꯒꯦ ꯃꯇꯥꯡꯅ ꯌꯥꯗꯕꯩꯅꯦ ꯁꯦ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯣꯟꯊꯣꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯣꯟꯊꯣꯛꯏ ꯔꯣꯕꯔꯠ ꯍꯦꯟꯖꯥꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯍꯦꯟꯖꯥꯗꯤ ꯎꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄꯒꯤ ꯅꯨꯃꯤꯠ ꯃꯉꯥꯜꯗꯨꯅ ꯔꯣꯕꯔꯠꯅ ꯊꯣꯏꯕꯤ ꯍꯥꯎ ꯐꯅꯦꯛ ꯁꯦꯠꯂꯤꯔꯥ ꯑꯧ ꯁꯦꯠꯂꯤ ꯍꯩꯅꯕ꯭ꯔꯥꯅꯦ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯗꯥ ꯔꯣꯕꯔꯠ ꯔꯣꯕꯔꯠꯇꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯍꯦꯟꯖꯥꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ ꯍꯦꯟꯖꯥꯁꯨ ꯁꯣꯔꯣꯛꯀꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗꯨ ꯁꯨꯝ ꯌꯦꯡꯕꯗ ꯂꯝꯄꯥꯛ ꯃꯌꯥꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯑꯃꯨꯛꯁꯨ ꯆꯤꯡꯅꯅ ꯌꯦꯡꯂꯒ ꯑꯣꯏ ꯏꯕꯦꯝꯄꯤꯁꯥ ꯇꯥꯕ꯭ꯔꯣ ꯗꯦꯂꯤꯂꯥꯅ ꯀꯔꯤꯅꯣ ꯑꯥꯗꯩꯁꯦ ꯗꯥ ꯂꯨꯀꯥꯁꯀꯤ ꯒꯥꯔꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯛꯏꯕꯗꯨꯗ ꯗꯦꯂꯤꯂꯥꯁꯨ ꯌꯦꯡꯉꯛꯑꯦ ꯑꯌꯥ ꯃꯥꯅꯤ ꯃꯥꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯦꯟꯖꯥꯅ ꯉꯥꯏꯌꯨꯀꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯗꯥ ꯔꯣꯕꯔꯠ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯔꯛꯑꯒꯦ ꯊꯝꯃꯦꯀꯣ ꯀꯅꯥꯅꯣ ꯅꯨꯄꯥ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯍꯦꯟꯖꯥꯅ ꯀꯣꯜꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ ꯐꯣꯟꯗꯨ ꯌꯦꯡꯅ ꯔꯣꯕꯔꯠꯁꯨ ꯆꯔꯥꯡꯅꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯑꯩꯕꯨ ꯃꯤꯌꯨꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯒ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯄꯟꯕ ꯅꯨꯄꯥꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯖꯥꯠꯂ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯈꯪꯅꯕ ꯑꯣꯏꯕ ꯖꯥꯠꯂ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯔꯛꯏ ꯊꯣꯏꯕꯤꯅ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗꯗꯤ ꯆꯪꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯣꯏꯒ ꯇꯤꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯋꯥꯍꯩꯁꯤꯡꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯩ